လည်းတိုင်းရောက်ဆုံးမပေါ်ဘူး Scusa, c'è la mia creatività che cosa non mi fa bene. Guarda te. Non so dove. Ah. Cho anh ba này thằng vào đấy. Nó phi ra cam tờ lê. Nó phi ra cam tờ lê. Sao con không nói rồi hả? Đúng không mấy chế? Đúng không mấy có vậy nhỉ? Mấy chế mà thay hay thì phải là lấy đâu đi nào? Mamma si dai da tetto, no? Mamma si dai da tetto, no? Si dai da tetto, no? Mamma non tetto, no? Anh nè, nếu mà nè, bố một tuần để hai nè, nằm như vậy, à tôi đi, nên thì tôi đi bố mà. Quay hết sao quay hết rồi, chúng ta là cái nào vậy này? Ainda mi pon amoto ine tanano tande haine chaori. O phai phai thamo. Tama. Thôi này, không về. Ra rồi vậy mà phải thôi rồi. Nhớ lúc hàng là tôi có mì. Đấy. Hàng nó cái này là đấy, phần lớn hàng nó thằng mà thì phải mà khang là mình đừng là các bà. Anh kia mới chơi cho bây giờ. Anh không ăn được gì cả rồi. Ra thì em hay đi.
ꯁꯅꯥ ꯁꯦꯟꯖꯝ ꯃꯣꯏꯇꯦ ꯀꯩꯕꯨ ꯇꯧꯔꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯂꯥꯏꯗꯃꯨ ꯊꯦꯡꯀ꯭ꯌꯨ ꯍꯟꯗꯛ ꯀꯅꯥ ꯀꯩꯅꯣ ꯇꯧꯕ ꯐꯤꯗꯣ ꯄꯝꯃꯤꯕ ꯑꯩꯁꯨ ꯀꯨꯏꯗ꯭ꯔꯤ ꯕꯖꯥꯔꯗ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯗꯨꯗꯤ ꯐꯤꯗꯨ ꯐꯖꯅ ꯂꯥꯏꯒ ꯊꯥꯔꯛꯑꯒ ꯐꯤꯔꯣꯟꯗ ꯍꯥꯞꯆꯟꯕꯗꯣ ꯍꯥꯞꯆꯟꯒꯦ ꯇꯧꯕꯅꯦ ꯁ꯭ꯀꯨꯜꯗ ꯊꯣꯛ ꯆꯠꯁꯤꯟꯒꯤ ꯐꯤꯔꯣꯟ ꯃꯌꯥꯝ ꯑꯃ ꯂꯥꯡꯈꯩ ꯆꯠꯈꯥꯏꯅ ꯂꯩꯕ ꯁꯅꯥ ꯁꯦꯟꯖꯃꯠꯇꯦ ꯍꯜꯂꯛꯄꯇ ꯉꯥꯏꯔꯤ ꯍꯜꯂꯛꯄꯒꯅꯦ ꯐꯤꯁꯦ ꯊꯨꯞꯆꯜꯂꯤꯁꯤꯅꯦ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯑꯅꯥ ꯃꯌꯥꯝꯗ ꯑꯅꯥꯁꯦ ꯐꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯗꯁꯅꯥ ꯑꯦ ꯑꯩꯁ ꯂꯁꯀꯔ ꯍꯥꯏ ꯍꯦꯜꯂꯣ ꯊꯦꯡꯀ꯭ꯌꯨ ꯐꯣꯔ ꯀꯃꯤꯡ ꯏꯟ ꯃꯥꯏ ꯑꯩꯉꯣꯟꯗ ꯂꯥꯏꯐ ꯅꯪꯉꯣꯟꯗ ꯇꯥꯔꯝꯃꯤꯅꯦ ꯍꯥꯏ 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 ꯅꯪꯒꯤ ꯇꯣꯏꯗꯦ ꯑꯩꯇ ꯆꯅꯩ ꯑꯣ ꯃꯤ ꯃꯔꯤ ꯂꯩ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯆꯅꯥ ꯁꯦꯟꯖꯝ ꯃꯩꯇꯦꯡ ꯊꯕꯛ ꯀꯟꯅꯔꯦꯀꯣ ꯍꯥꯏ ꯃꯤ ꯃꯆꯥ ꯅꯨꯡꯁꯤꯕꯤ ꯋꯥ ꯊꯦꯡꯀ꯭ꯌꯨ ꯊꯕꯛ ꯀꯜꯂꯤ ꯃꯤꯅꯦ ꯁ꯭ꯀꯨꯜ ꯕꯟ ꯑꯣꯏꯔꯤꯉꯩꯁꯦ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯦ ꯀꯝ 15 ꯑꯥꯒꯁꯀꯤꯅꯦ ꯑꯩꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯗꯣꯔꯤ ꯑꯁꯤꯒꯤꯕꯨ ꯂꯣꯏꯁꯟ ꯐꯤ ꯃꯌꯥꯝ ꯊꯤꯗꯣꯏꯅꯤ ꯔꯥꯁꯀꯔ how is going on sister very good ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯑꯃꯔ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯂꯥꯏꯛꯇ ꯆꯪꯕꯤꯔꯛꯄꯒꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯀꯔꯣ please do like also ꯑꯃꯔ ꯀꯩꯗꯧꯔꯝꯃꯤꯅꯣ ꯗꯥꯁꯅꯥ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯗꯤ ꯁꯅꯥ ꯁꯦꯟꯖꯝ ꯋꯦꯇꯤꯡꯅ ꯑꯃꯔ ꯍꯥꯏꯅ ꯇꯧꯔꯦ ꯐꯝꯃꯤ ꯏꯆꯦꯗꯤ ꯑꯣ ꯑꯃꯔ ꯑꯩꯅ ꯐꯤ ꯇꯨꯞꯄꯝꯃꯤꯕ ꯈꯪꯉꯕ ꯍꯧꯖꯤꯛꯅ ꯏꯆꯦꯁꯦ ꯐꯖꯅ ꯎꯗꯦꯅꯦ ꯑꯣ ꯑꯩꯅ ꯀꯦꯃꯦꯔꯥꯁꯦ ꯃꯔꯨꯝꯗ ꯊꯝꯕꯗꯨꯒꯤꯅꯤꯗ ꯎꯔꯕꯣ ꯍꯧꯖꯤꯛ ꯐꯖꯅ ꯁꯅꯥ ꯑꯌꯥ ꯄꯩꯁꯥꯅ ꯁꯥꯟꯅꯄꯣꯠꯂꯣ ꯅꯨꯅꯨ ꯅꯪ ꯇꯧꯔꯤꯗꯣ ꯍꯥ ꯄꯩꯁꯥꯗꯣ ꯑꯀꯥꯁꯇꯩ ꯇꯥꯔꯛꯄ꯭ꯔꯥꯕ ꯅꯪꯅ ꯇꯧꯔꯤꯗꯣ ꯄꯩꯁꯥꯗꯣ ꯑꯀꯥꯁꯇꯩ ꯇꯥꯔꯛꯄ꯭ꯔꯣ ꯄꯩꯁꯥꯗꯣ ꯑꯀꯥꯁꯇꯩ ꯇꯥꯔꯛꯄ꯭ꯔꯥꯕ ꯅꯪ ꯇꯧꯔꯤꯗꯨꯕꯣ
ꯇꯧꯕꯤꯔꯛꯑꯣ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯔꯤꯁꯤꯕꯣ ꯑꯩ ꯐꯝꯗꯣ ꯀꯟꯊꯣꯛꯈ꯭ꯔꯦ ꯁꯅꯥꯅꯨ ꯆꯠꯈꯥꯏꯔꯛꯑꯅꯨ ꯀꯦꯀꯦ ꯕ꯭ꯂꯣꯛ ꯆꯥꯛ ꯆꯥꯔꯝꯂꯅꯤ ꯅꯪꯗꯤ ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯍꯦ ꯀꯥꯏꯗꯩ ꯕꯖꯥꯔꯗꯩ ꯂꯥꯛꯄꯇ ꯉꯥꯏꯔꯤ ꯐꯤ ꯇꯨꯞꯄꯤꯅꯤ ꯊꯕꯛ ꯈꯨꯀꯟ ꯑꯃ ꯍꯌꯦꯡ ꯊꯕꯛ ꯑꯀꯟꯕ ꯊꯕꯛ ꯑꯃ ꯂꯩꯌꯦ ꯀꯦꯀꯦ ꯅꯪ ꯉꯥꯛꯇꯪ ꯁꯛ ꯎꯠꯂꯝꯃꯒ ꯆꯠꯈꯤꯗꯣꯏꯔꯥ ꯁꯅꯥ ꯁꯟꯖꯝ ꯑꯣꯀꯦ ꯍꯥꯏ ꯑꯃꯔ ꯃꯆꯥ ꯀꯔꯝꯕ ꯕꯖꯥꯔ ꯆꯠꯂꯣꯏꯅꯣ ꯅꯇꯨꯟ ꯕꯖꯥꯔ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯑꯃꯔ ꯅꯪ ꯁꯨꯔꯥꯏꯔꯣꯝꯒꯤꯅꯦ ꯍꯥꯏꯗ꯭ꯔꯣ ꯁꯅꯥ ꯁꯟꯖꯝ ꯋaiting ꯑꯣꯀꯦ ꯍꯥꯏ ꯀꯅꯥꯗ ꯍꯥꯏ ꯇꯧꯔꯤꯅꯣ ꯗꯁꯅꯥ ꯇꯤꯀꯦꯠ ꯕꯣꯁ ꯔꯥꯁꯤ ꯂꯩꯕꯤ ꯑꯣꯏꯃꯥ ꯏꯀꯥꯏꯕ ꯄꯤꯔꯦ ꯔꯥꯁꯤ ꯂꯩꯕꯤ ꯀꯥꯏꯅ ꯀꯦꯀꯦꯁꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯀꯦꯀꯦ ꯅꯪꯗꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯉꯁꯥꯏ ꯂꯥꯏꯛ ꯊꯥꯔꯝꯕ꯭ꯔꯥ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯩ ꯁꯪꯗꯕꯅꯤꯅ ꯆꯪꯉꯛꯍꯧꯗ꯭ꯔꯦꯀꯣ ꯁꯥꯎꯒꯅꯨ ꯑꯃꯔ ꯃꯁꯥ ꯀꯩꯅꯣꯅꯦ ꯑꯩ ꯒꯣꯜꯒꯣꯂꯤꯒꯤꯅꯤ ꯑꯣ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯅꯪ ꯅꯇꯨꯟ ꯕꯖꯥꯔ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯕ ꯅꯇꯨꯟ ꯕꯖꯥꯔ ꯆꯠꯂꯨꯏꯕ ꯑꯩ ꯁꯅꯥ ꯁꯟꯖꯝ ꯋaiting ꯀꯦꯀꯦ ꯍꯥꯏꯅ ꯇꯧꯔꯦ ꯆꯦ ꯀꯦꯀꯦꯁꯦ ꯃꯁꯛ ꯎꯠꯄ ꯂꯥꯛꯏꯅꯤ ꯆꯦꯅꯦꯜ ꯆꯥꯎꯔꯕꯅꯤꯅ ꯃꯣꯏꯁꯦ ꯆꯦꯅꯦꯜ ꯆꯥꯎꯔꯕꯅꯤꯅ ꯃꯣꯏ ꯑꯩꯈꯣꯏꯁꯦ ꯃꯋꯥ ꯂꯧꯕꯤꯗꯕꯅꯤ ꯈꯟꯅꯕ ꯍꯧꯒꯦ ꯆꯦ ꯀꯦꯀꯦꯁꯦ ꯇꯤꯀꯦꯠ ꯕ꯭ꯂꯣꯛꯁ ꯍꯦꯜꯂꯣ ꯁꯦꯟꯖꯝ ꯍꯥꯏꯔꯦ ꯑꯃꯔ ꯃꯦꯁꯅꯥꯝ ꯁꯣꯅꯥꯏꯗꯅ ꯄꯣꯠ ꯍꯣꯡꯗ꯭ꯔꯣ ꯑꯩꯈꯣꯏꯁꯤ ꯈꯔ ꯅꯇꯨꯟ ꯕꯖꯥꯔꯅꯅꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯏꯕ ꯅꯛꯑꯦꯕꯀꯣ ꯑꯗꯨꯅꯅꯤꯗ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯁꯣꯅꯥꯏꯗꯁꯨ ꯇꯧꯏ ꯐꯨꯜꯀꯤ ꯑꯕꯣꯜ ꯇꯥꯕꯣꯜ ꯕ꯭ꯂꯣꯛ ꯍꯦꯜꯂꯣ ꯊꯦꯡꯀ꯭ꯌꯨ ꯐꯣꯔ ꯀꯃꯤꯡ ꯏꯟ ꯃꯥꯏ ꯂꯥꯏꯐ ꯏꯁꯇ꯭ꯔꯤꯝ ꯐꯨꯜꯀꯤ ꯑꯕꯣꯜ ꯇꯥꯕꯣꯜ ꯕ꯭ꯂꯣꯛ ꯅ꯭ꯌꯨ ꯀꯥꯝ ꯑꯃꯔ ꯃꯆꯥ ꯈꯨꯅꯧꯒꯤꯔꯣ ꯏꯆꯦꯅ ꯑꯩ ꯈꯨꯅꯧꯒꯤꯅꯤ ꯀꯦꯀꯦ ꯀꯅꯥꯅꯣ ꯕꯣꯕꯤ ꯀꯦꯆꯦ ꯀꯦꯀꯦꯁꯦ ꯙꯦꯃꯥꯄꯨꯔꯒꯤꯅꯦ ꯌꯥꯝ ꯐꯕꯅꯤ ꯃꯥꯁꯨ ꯌꯥꯝ ꯋꯥ ꯉꯥꯡ ꯆꯪꯒꯟꯕꯅꯦ ꯑꯩꯒ ꯃꯥꯒꯗꯤ ꯆꯥꯟꯅꯔꯨꯔꯦ ꯍꯥꯏꯗꯤ ꯃꯥꯁꯨ ꯉꯥꯡꯕ ꯈꯥꯇꯤ ꯕꯥꯇꯤ ꯂꯩꯇꯦ ꯑꯩꯁꯨ ꯉꯥꯡꯕ ꯈꯥꯇꯤ ꯕꯥꯇꯤ ꯂꯩꯇꯦ ꯌꯥꯝ ꯐꯕꯅꯤ ꯆꯦ ꯀꯦꯀꯦꯁꯦ ꯙꯦꯃꯥꯄꯨꯔꯒꯤꯅꯤ ꯃꯥꯁꯨ ꯆꯦꯅꯦꯜ ꯆꯥꯎꯔꯕꯅꯤ ꯃꯥ ꯀꯅꯦꯛ ꯂꯩꯇ꯭ꯔꯗꯤ ꯀꯅꯦꯛ ꯇꯧꯁꯜꯂꯨ ꯃꯥꯒꯁꯨ ꯀꯅꯥꯅ ꯃꯦꯒꯤ ꯍꯧꯔꯛꯏꯅꯣꯅꯦ ꯃꯃꯥ ꯃꯁꯥ ꯈꯨꯅꯧ ꯀꯗꯥꯏꯋꯥꯏꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯀꯝꯄꯥꯎꯟꯗꯔ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯃꯔ ꯀꯝꯄ꯭ꯌꯨꯇꯔꯒꯤꯗ ꯃꯨꯛꯄꯤ ꯇꯨꯔꯤ ꯅꯠꯇꯦ ꯑꯌꯥ ꯅꯨꯡꯁꯤꯕꯅ ꯆꯦꯔꯣꯕꯤꯇꯥ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯆꯪꯉꯛꯏꯕꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯆꯦꯔꯣꯕꯤ ꯑꯁ ꯑꯩꯅ ꯄꯥꯝꯖꯕ ꯃꯆꯨꯒꯥꯅ ꯈꯜꯂꯤ ꯄꯣꯠꯅꯤ ꯃꯥꯅ ꯍꯥ ꯌꯥꯏ ꯑꯩꯉꯣꯟꯗ ꯑꯩ ꯍꯟꯗꯛ ꯃꯌꯥꯡ ꯀꯪꯕꯤꯁꯦ ꯎꯗ꯭ꯔꯣꯅꯦ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯣꯖꯥ ꯀꯨꯏꯟ ꯕꯣꯕꯤ ꯀꯥꯏꯗꯅꯣ ꯑꯩ ꯅꯃꯥꯒꯥꯝꯗꯅꯤꯅꯦ ꯆꯦ ꯅꯨꯁꯀꯥ ꯂꯥꯏꯛ ꯅꯝꯁꯟꯕꯤꯔꯝꯃꯨꯀꯣ ꯄꯨꯝꯅꯃꯛ ꯆꯦ ꯅꯨꯁꯀꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪ ꯀꯃꯥꯏ ꯇꯧꯔꯤ ꯁꯅꯥ ꯁꯟꯖꯝ ꯋaiting ꯑꯣ ꯗꯁꯅꯥ ꯅꯪ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯪ ꯃꯌꯥꯝꯒ ꯀꯥꯟꯅꯦꯛ ꯂꯩꯔꯝꯒꯤꯔꯣꯏ ꯑꯩꯉꯣꯟꯗ ꯆꯪꯉꯛꯄꯁꯤꯡꯁꯦ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯆꯦꯔꯣꯕꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯆꯦꯔꯣꯕꯤ ꯕꯣꯕꯤ ꯑꯩ ꯒꯥꯔꯤꯗꯅꯤ ꯀꯔꯤꯝ ꯇꯥꯗꯦꯀꯣ ꯑꯣ ꯑꯗꯨꯏꯗꯤ ꯑꯗꯨꯝ ꯑꯣꯟꯗ ꯊꯝꯃꯨ ꯌꯥꯕ꯭ꯔꯣ ꯁꯟꯖꯝ ꯔꯣꯕꯤ ꯂꯥꯛꯂꯦ ꯑꯩꯌꯥ ꯑꯩ ꯆꯠꯂꯦ ꯀꯩꯒꯤ ꯆꯦ ꯔꯣꯕꯤꯒ ꯅꯪꯒ ꯇꯤꯟꯅꯗ꯭ꯔꯣ ꯀꯧꯅꯗ꯭ꯔꯣ ꯍꯥꯏꯁꯦ ꯅꯕꯥꯅꯤ ꯈꯠꯅꯕꯤꯒ ꯇꯧꯔꯤꯔꯣ ꯆꯟꯗꯥ ꯁꯟꯖꯝ ꯁꯅꯥ ꯁꯟꯖꯝ waiting ꯔꯣꯕꯤ ꯀꯥꯏꯗ ꯀꯣꯏꯔꯤꯅꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯆꯦ ꯔꯣꯕꯤꯁꯦ ꯃꯈꯣꯟ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯌꯥꯝ ꯐꯕꯅꯤ ꯆꯦ ꯔꯣꯕꯤꯇꯥꯁꯤꯁꯨ ꯁꯟꯖꯝ ꯕ꯭ꯂꯨ ꯄꯤꯔꯛꯎ ꯀꯅꯦꯛ ꯇꯧꯒꯦ ꯄꯤꯔꯛꯀꯦ food as time others manipulate ꯆꯥꯝꯃ ꯃꯃꯥ ꯕ꯭ꯂꯨ ꯕꯣꯕꯤ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯑꯣ ꯇꯣꯉꯥꯟꯀꯥꯟꯗꯤ ꯆꯥꯁꯤꯜꯂꯅꯤ ꯉꯁꯤꯗꯤ ꯆꯥꯛ ꯈꯔ ꯂꯩꯕ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯦ ꯍꯌꯦꯡꯗꯤ ꯃꯤ ꯂꯥꯛꯀꯅꯤ ꯂꯥꯏ ꯈꯣꯏꯔꯝꯗꯣꯏꯅꯤꯗꯨꯅ ꯊꯕꯛ ꯑꯦꯛꯖꯥꯝ ꯑꯗꯨꯅ ꯆꯥꯛ ꯈꯔ ꯂꯩꯕꯅ ꯇꯣꯉꯥꯟꯀꯥꯟꯗꯤ ꯆꯥꯁꯤꯜꯂꯅꯤ ꯇꯣꯉꯥꯟꯀꯥꯟꯗꯤ ꯇꯤꯟ ꯇꯥꯔꯦ ꯇꯣꯉꯥꯟꯀꯥꯟꯗꯤ ꯑꯗꯨꯝ ꯍꯥꯎꯕꯅꯤꯀꯣ ꯅꯨꯁꯀꯥ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯅꯪ ꯂꯥꯛꯇꯦ ꯏꯃꯥ ꯆꯦ ꯅꯨꯁꯀꯥ ꯅꯪꯕꯨ ꯑꯦꯜꯕꯤ ꯊꯥꯕ꯭ꯔꯣ ꯑꯩ ꯑꯃꯐꯥꯎ ꯐꯪꯅꯗꯦꯅꯦ ꯇꯁꯦꯡꯃꯛꯀꯤꯅꯦ ꯑꯩ ꯐꯪꯅꯔꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯆꯪꯉꯦ ꯅꯦꯛꯁ ꯇꯥꯏꯝꯗꯅꯦ ꯐꯪꯅꯔꯗꯤ ꯑꯩ ꯂꯥꯛꯀꯦꯀꯣ ꯅꯪ ꯁꯥꯎꯅꯨ ꯑꯗꯨꯒ ꯅꯪ ꯀꯣ ꯗꯥ ꯁꯟꯖꯝ ꯅꯕꯥꯅꯤ ꯐꯥꯏꯇꯤꯡ ꯇꯧꯅꯧ
दिक का सुनाओ दिक का सुनाओ और मैं खुना कदाई वागे नचे आई ताहौदे ओ खृष्टान कंपाउंड लेबदो खंबरा खृष्टान चर्च अमा लेबदो दो मनाकी तेंगा से हलक ओइद्रो रबी ए चे रबी हलक्तदी इबाइना हातखनिदना हलक्तदी कमाय तौदोरी चे के से ngaतंतनी आइना हाइद्रो मांगिदो मैना चाब्रा अमर मैस्नाम आई कोल अमा लांगा तौरिनी ओ खृष्टान कंपाउंड लेबदो अदो मनादा चाब्रा मामा चाब्रा सना संजम रबी कायदा खंब्रो कइनदो खृष्टान कंपाउंड अमा लेबदो फजाब्रा मामा फजाब्रा Kaya thao ngó tân cũng đầu độc đó mà sam cha cha khang nghe Robin do khang bro Robin phi दुकान फम बदरा 루파 짬더니요 फजादरा चाना फजाबदा फंगरा नंग पामिरो दो सना सेंजा मैटिंग क्वीन द सपोर्ट तौख्रानी नंग थाय चलिदो जे खलक जारी मिनोंदा के चखराबो गोबी हा हयें जौसिरो के चलमनिना मजा ममा पादो ओ खंगे ओ रोबेन आंगांग ओ अखोय देजे मखाने मा अखोय दे खितंग चखलगा खंगे मपारा सामुंगो गोबन रोबेन दो आंगांग अखोय मखाने अखोय सिगै थोंगा मरि मंगा अनसा क्वींस हना थैंक यू अस सब चखरबनि हना अमर दसु कने तखरम एंत ना खको नोय बारी सानारामुको yang atang lain na layo ko Tại thế mấy cái mà không tảo Tại thế mấy không tảo đi tập cái ra Jadi dukaan ya mama. Jadi dukaan tuh, lah kita udah jual ya. Sebenarnya ini mana yang kaya betul? Kaya no. Ayo
ꯊꯣꯡꯉꯁꯨ ꯅꯪ ꯐꯖꯅ ꯑꯩ ꯉꯁꯥꯏꯗꯤ ꯀꯩꯅꯣ ꯄꯨꯝꯅꯃꯛꯀ ꯂꯥꯛꯄꯤ ꯁꯥꯔꯤ ꯄꯨꯝꯕ ꯇꯥꯔꯦꯅ ꯑꯩꯒꯤ ꯐꯩꯖꯣꯝ ꯃꯆꯥ ꯍꯧꯗꯕ ꯐꯅꯦꯛ ꯀꯔꯝꯕ ꯅꯍꯥꯟ ꯄꯤꯕꯗꯣ ꯍꯦ ꯂꯥꯛꯄ꯭ꯔꯣ ꯑꯗꯨ ꯃꯉꯣꯟꯗ ꯃꯌꯥꯝ ꯐꯪꯗꯕ ꯑꯝꯇ ꯂꯩꯇꯦ ꯃꯉꯣꯟꯗ ꯀꯔꯝꯕ ꯗꯨꯀꯥꯟꯗ ꯂꯩꯕ ꯂꯩ ꯑꯗꯨꯒ ꯂꯥꯟ ꯄꯤꯕꯗꯣ ꯑꯗꯨ ꯑꯃ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯣ ꯑꯩꯅꯗꯤ ꯈꯪꯗꯕ ꯑꯗꯨꯒꯤ ꯗꯨꯀꯥꯟꯗꯣ ꯑꯅꯧꯕ ꯑꯣꯏꯔꯝꯃꯦꯕ ꯁꯤ ꯑꯣꯏꯅ ꯆꯥꯅꯅꯤ ꯅꯪꯕꯣ ꯏꯁꯤꯡ ꯄꯨꯔꯛꯎꯔꯣ ꯁꯤ ꯑꯣꯏꯅ ꯆꯥꯅꯅꯤ ꯅꯪ ꯈꯪꯉꯦ ꯏꯁꯤꯡ ꯄꯨꯔꯛꯎꯔꯣ ꯀꯗꯥꯏ ꯌꯧꯔꯦ ꯑꯩꯕꯨ ꯃꯨꯔꯁꯨ ꯀꯅꯦꯛ ꯇꯧꯈ꯭ꯔꯦ ꯃꯁꯥ ꯑꯩꯈꯣꯏ ꯂꯪꯒꯥꯒꯤꯅꯤ ꯑꯩꯈꯣꯏ ꯂꯦꯡꯒꯥꯒꯤꯅꯤ ꯑꯣ ꯒꯨꯔꯒꯨꯔꯤ ꯍꯥꯏꯁꯦ ꯀꯌꯥꯝ ꯂꯥꯞꯅꯒꯦ ꯑꯩꯈꯣꯏ ꯁꯤꯒ ꯑꯩꯗꯤ ꯈꯪꯗꯦꯕꯣ ꯑꯃꯔ ꯑꯗꯩ ꯑꯃꯔ ꯃꯦꯁꯥꯝ ꯇꯧꯔꯦ ꯁꯅꯥꯅ ꯑꯅꯨꯁꯀꯥ ꯀꯨꯏꯟ ꯑꯃꯔꯅ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯃꯔꯅ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯁꯦ ꯑꯅꯨꯁꯀꯥꯅ ꯁꯅꯥ ꯁꯟꯖꯝ ꯋꯦꯇꯤꯡ ꯀꯨꯏꯟ ꯇꯧꯔꯛꯑꯅꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯁꯞꯄꯣꯔꯠ ꯈꯛꯇꯒꯤꯅꯤ ꯊꯦꯡꯁ ꯑꯣ ꯃꯥ ꯆꯦꯅꯦꯜ ꯂꯩꯇꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥ ꯃꯤ ꯏꯆꯦ ꯅꯨꯁꯀꯥ ꯁꯥꯝ ꯁꯤꯁꯇꯔ ꯔꯣꯕꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯥ ꯀꯥꯂꯩꯗꯅꯤ ꯍꯥꯏꯔꯕꯅꯤ ꯑꯩꯈꯣꯏ ꯁꯅꯥ ꯁꯟꯖꯝ ꯋꯦꯇꯤꯡ ꯀꯨꯏꯟ ꯔꯣꯕꯤꯇꯥ ꯀꯤꯆꯟꯗ ꯁꯟꯖꯝ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯀ ꯔꯣꯕꯤꯇꯥꯅ ꯀꯥꯏ ꯆꯠꯂꯤꯅꯣ ꯁꯅꯥ ꯁꯟꯖꯝ ꯋꯦꯇꯤꯡ ꯉꯁꯤꯗꯤ ꯐꯨꯔꯔꯣꯏꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯔꯣꯕꯤꯇꯥ ꯁꯟꯖꯝ ꯅꯪ ꯁꯅꯥ ꯀꯅꯥꯅ ꯐꯨꯗꯣꯏꯕ ꯔꯣꯕꯤ ꯑꯩ ꯃꯈꯥꯗ ꯍꯥꯏꯔꯛꯇꯦ ꯑꯩꯉꯣꯟꯗ ꯈꯥꯏꯔꯛꯀꯅꯨ ꯁꯤꯖꯅꯤ ꯌꯨꯝꯗ ꯍꯟꯖ ꯃꯊꯛꯇ ꯁꯅꯥ ꯁꯟꯖꯝ ꯋꯦꯇꯤꯡ ꯃꯤꯉꯣꯟꯗ ꯈꯥꯏꯔꯗꯤ ꯑꯃꯨꯛ ꯅꯪ ꯑꯩꯉꯣꯟꯗ ꯐꯨꯔꯛꯀꯅꯤ ꯀꯅꯥꯗ ꯍꯥꯏꯌꯨ ꯍꯥꯏꯅꯣ ꯍꯣꯏ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯅꯤꯁꯦ ꯋꯥꯔꯤꯒꯗꯤ ꯃꯩꯈꯨꯅꯤ ꯆꯦꯅ ꯆꯥꯛ ꯍꯥꯏꯖꯜꯂꯣ ꯗꯥ ꯁꯟꯖꯝ ꯗꯥ ꯁꯟꯖꯝ ꯃꯥꯏꯕꯗ ꯍꯥꯏꯔꯤꯅꯤ ꯁꯅꯥ ꯁꯟꯖꯝ ꯔꯣꯕꯤ ꯑꯩ ꯃꯈꯥꯗ ꯗꯥ ꯁꯟꯖꯝ ꯁꯅꯥ ꯁꯟꯖꯝ ꯋꯦꯇꯤꯡ ꯀꯨꯏꯟ ꯔꯣꯕꯤꯅꯥ ꯆꯦ ꯅꯨꯁꯀꯥꯁꯨ ꯆꯦ ꯔꯣꯕꯤꯇꯥꯁꯨ ꯀꯧꯈ꯭ꯔꯦ ꯀꯨꯏꯟ ꯑꯩ ꯁꯣꯅꯥꯒꯤꯅꯤ ꯃꯃꯥ ꯉꯁꯥꯏꯒꯤ ꯑꯩꯅ ꯕ꯭ꯂꯥꯎꯁ ꯀꯣꯟꯕꯩ ꯄꯨꯁꯟꯗ꯭ꯔꯥ ꯃꯐꯝ ꯑꯃ ꯉꯁꯥꯏ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯄꯨꯁꯟꯗ꯭ꯔꯥꯅꯦ ꯇꯥꯕ꯭ꯔꯥ ꯃꯥ ꯁꯅꯥ ꯑꯩ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯀꯥꯏ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅꯤ ꯁꯅꯥ ꯁꯟꯖꯝ ꯋꯦꯇꯤꯡ ꯃꯌꯥꯝ ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯕꯅꯤꯀꯣ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯉꯁꯥꯏ ꯑꯩꯅ ꯕ꯭ꯂꯥꯎꯁ ꯄꯤꯁ ꯃꯌꯥꯝ ꯌꯦꯡꯍꯟꯕꯗꯣ ꯁꯨꯇꯤꯒꯤ ꯐꯨꯔꯤꯠꯇꯨꯒꯩ ꯂꯧꯔ ꯃꯤꯉꯣꯟꯗ ꯑꯣꯏꯕꯅ ꯐꯩ ꯑꯌꯥ ꯇꯜꯂꯦ
ꯑꯃ ꯀꯨꯏꯅ ꯑꯩꯗꯨꯝ ꯏꯀꯥꯏꯖꯔꯦꯗ ꯑꯃꯔꯃꯁꯅ ꯒꯣꯜꯒꯣꯔꯤ ꯈꯪꯕ꯭ꯔꯣ ꯀꯨꯏꯅ ꯆꯠꯄꯅꯦ ꯑꯃꯔꯣ ꯈꯪꯉꯤ ꯆꯠꯇ꯭ꯔꯤ ꯇꯧꯔꯤꯗ ꯑꯩ ꯆꯠꯂꯦꯀꯣ ꯆꯦꯔꯣꯕꯤꯇꯥ ꯀꯩꯒꯤ ꯆꯠꯂꯤꯕ ꯑꯩ ꯂꯥꯛꯇ ꯅꯠꯇꯕꯤꯔꯣ ꯅꯠꯇꯦ ꯀꯨꯏꯅ ꯑꯩ ꯈꯪꯉꯦ ꯑꯃꯔꯃꯁꯅ ꯀꯨꯏꯅ ꯀꯩ ꯂꯝꯒꯤꯅꯣ ꯁꯅꯥ ꯅꯠꯇꯦ ꯔꯣꯕꯤ ꯑꯩ ꯍꯨꯟꯗꯣꯛꯂꯝꯂ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯑꯗꯨꯅꯤꯅꯦ ꯀꯩꯅꯣ ꯗꯥ ꯁꯅꯥ ꯅꯪꯉꯣꯟꯗ ꯂꯪꯊꯣꯛꯑꯝꯃꯦ ꯆꯦꯔꯣꯕꯤꯗꯨꯒ ꯃꯥꯡꯈ꯭ꯔꯦꯅꯦ ꯃꯥ ꯑꯇꯣꯞꯄ ꯌꯦꯡ ꯆꯠꯂꯤꯔ ꯈꯪꯗꯦꯅꯦ ꯑꯩꯅ ꯁꯅꯥ ꯍꯥꯏꯕ ꯃꯤꯡ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯃꯤꯡ ꯃꯥꯜꯂꯨꯔꯦ ꯁꯣꯔꯤ ꯑꯃꯔꯃꯁꯅ ꯀꯨꯏꯅꯒꯤ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯃ ꯌꯥꯎꯕ꯭ꯔꯣ ꯀꯨꯏꯅꯒꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯆꯠꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯃꯥꯏ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯚꯤꯗꯤꯑꯣ ꯌꯥꯎꯗꯕꯅꯦ ꯑꯃ ꯑꯩ ꯂꯛꯈꯤꯕꯨꯅꯁꯨ ꯑꯃ ꯌꯥꯎꯏ ꯑꯣ ꯅꯪ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯆꯠꯈꯤꯕ ꯑꯃ ꯌꯥꯎꯕ꯭ꯔꯣ ꯆꯦꯟꯁ ꯑꯩ ꯈꯪꯗ꯭ꯔꯦꯅꯦ ꯑꯃꯔꯃꯆꯥ ꯉꯁꯤ ꯂꯛꯈꯤꯄꯨꯔ ꯑꯦꯛꯁꯤꯗꯦꯟ ꯇꯧꯈꯤ ꯅꯨꯄꯥ ꯑꯃ ꯈꯪꯕ꯭ꯔꯥ ꯑꯁ ꯐꯦꯁꯕꯨꯛ ꯆꯥꯡ ꯂꯩ ꯅꯨꯡꯉꯥꯏꯇꯦꯅꯦ ꯌꯥꯝꯅ 엄마 지하래 피 ꯃꯌꯥꯝꯗꯣ ꯄꯨꯔꯛꯑꯣ ꯑꯝꯇ ꯆꯠꯂꯧꯒꯦ ꯑꯃꯔ ꯑꯣꯖꯥ ꯅꯨꯄꯥ ꯑꯃ ꯁꯤꯔꯦ ꯇꯣꯂꯦꯟꯈꯨꯟꯒꯤ ꯖꯤꯔꯤꯗꯩ ꯂꯛꯈꯤꯄꯨꯔ ꯆꯠꯄ ꯂꯝꯕꯤ ꯂꯥꯛꯄꯗ ꯁꯤꯃꯃꯤ ꯅꯨꯡꯉꯥꯏꯇꯦꯕꯣ ꯁꯨꯒꯗꯕ ꯐꯤ ꯑꯣꯏꯔꯝꯃꯣꯏꯗ ꯑꯗꯨꯗꯣ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯉꯥꯛꯇꯅꯤꯅꯦ ꯐꯖꯕꯉꯩ ꯊꯝꯃꯝꯃꯣ ꯁ꯭ꯀꯨꯜꯒꯤ ꯐꯤꯗꯣ ꯄꯨꯔꯛꯑꯣꯗꯅ ꯁꯤꯔꯣ ꯍꯥꯞꯆꯟꯒꯅꯤ ꯃꯥꯏꯅ ꯁꯤ ꯅꯠꯇꯦꯅꯦ ꯁꯥꯟꯅ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯂꯩꯔꯝꯒꯅꯤꯅꯦ ꯁ꯭ꯀꯨꯜ ꯐꯤꯗꯣ ꯄꯨꯊꯣꯔꯛꯑꯣꯕ ꯑꯗꯣ ꯁꯨꯕꯅꯦꯕ ꯑꯃꯔ ꯑꯣꯖꯥ ꯅꯨꯄꯥ ꯑꯃ ꯁꯤꯔꯦ ꯇꯣꯂꯦꯟꯈꯨꯟꯒꯤ ꯑꯃꯔꯃꯩꯁꯅꯥꯝ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯀꯀꯥꯅꯤ ꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯇꯦ ꯄꯥꯎꯁꯦ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯁꯥꯊꯤꯅꯗꯦ ꯑꯍꯥꯟꯕ ꯑꯦꯛꯁꯤꯗꯦꯟ ꯇꯧꯋꯤꯗꯨꯕꯣ ꯀꯨꯏꯅ ꯅꯨꯡꯉꯥꯏꯇꯦ ꯄꯥꯎꯁꯦ ꯑꯇꯩ ꯀꯅꯥꯝ ꯆꯪꯉꯛꯇ꯭ꯔꯦ ꯉꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯕꯣꯕꯣꯛꯇ ꯄꯤꯕꯤꯈ꯭ꯔꯣ ꯅꯣꯏꯒꯤ ꯐꯤꯗꯣ ꯈꯔ ꯑꯃꯅ ꯀꯩꯅꯣ ꯃꯥꯒꯤ ꯌꯥꯟꯁꯤꯟꯐꯝꯗꯣ ꯌꯥꯟꯁꯤꯟꯈꯤꯅꯕ ꯅꯥꯄꯨ ꯃꯆꯨꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯅꯥꯄꯨ ꯃꯆꯨꯒꯤ ꯅꯥꯄꯨꯝꯗꯨꯗ ꯊꯦꯠꯆꯟꯈ꯭ꯔꯕꯅꯤ ꯐꯔꯦ ꯑꯗꯨꯁꯨ ꯊꯦꯠꯆꯟꯈ꯭ꯔꯦ ꯂꯧꯒꯦꯅ ꯉꯥꯜꯂꯝꯒꯤꯅꯤ ꯅꯁꯥ ꯕꯣꯕꯤ ꯆꯥꯛ ꯊꯣꯡꯂꯕꯣ ꯆꯥꯛꯇꯤ ꯉꯁꯥꯏ ꯈꯔ ꯂꯩꯗ ꯆꯥꯁꯤꯜꯂꯦ ꯀꯥꯟꯆꯤ ꯀꯨꯏ ꯅꯨꯡꯉꯥꯏꯇꯦ ꯍꯌꯦꯡꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯝ ꯆꯥꯎꯗꯣꯔꯤ ꯀꯗꯥꯏ ꯂꯛꯈꯤꯄꯨꯔꯗꯔꯣ ꯑꯩꯈꯣꯏꯁꯨ ꯏꯆꯥꯅꯨꯄꯤ 15 ꯑꯥꯒꯁꯇ ꯖꯒꯣꯏ ꯁꯥꯗꯣꯔꯤ ꯑꯗꯨ ꯅꯪ ꯂꯥꯛꯑꯣꯏ ꯂꯥꯛꯑꯝꯗꯗꯤ ꯐꯪꯒꯗ꯭ꯔꯥ ꯄꯣꯠ ꯃꯌꯥꯝꯗꯨꯗ ꯍꯥꯏ ꯂꯥꯛꯑꯣꯏ ꯀꯥꯏꯅ ꯑꯃꯔꯃꯁꯅ ꯈꯨꯅꯧꯒꯤꯔ ꯈꯨꯃꯟꯒꯤꯔ ꯑꯩ ꯅꯉꯣꯟꯗ ꯄꯣꯠ ꯃꯌꯥꯝ ꯄꯨꯔꯛꯑꯦ ꯅꯨꯡꯉꯥꯏꯇꯅ ꯄꯤꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒ ꯄꯣꯠ ꯖꯦꯟꯅꯔꯤ ꯃꯨꯟꯅꯔꯤ ꯍꯥꯞꯆꯟꯕ ꯐꯤꯒ ꯑꯗꯨꯝ ꯆꯥꯏꯔ ꯂꯩꯔꯦ ꯑꯗꯨꯅꯦ ꯑꯩꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯇꯧꯗꯕꯅꯤꯅ ꯐꯅꯦꯛꯉꯩ ꯊꯝꯖꯟꯕꯅꯦ ꯇꯧꯔꯤꯅꯦ ꯁꯤ ꯁꯨꯗꯣꯛꯀꯦ ꯑꯩꯈꯣꯏ ꯑꯃꯔ ꯑꯩ ꯁꯅꯥ ꯃꯅꯥꯛꯀꯤ ꯑꯩ ꯁꯨꯒꯗꯕ ꯐꯤꯅꯤ ꯁꯔꯃꯥꯒꯗꯣ ꯉꯁꯤꯗꯤ ꯁꯪꯗ꯭ꯔꯕ ꯈꯪꯗꯦꯅꯦ ꯂꯥꯛꯇ꯭ꯔꯦ ꯃꯃꯥ ꯅꯪ ꯕ꯭ꯂꯥꯎꯁ ꯁꯨꯠ ꯍꯥꯞꯆꯟꯈ꯭ꯔꯕꯣ ꯗꯗꯣꯏ ꯁꯥꯒꯦ ꯍꯥꯏꯔꯣ ꯖꯒꯣꯏ
Rose nam acha acha aduga di pung jaiba mayam laammene si icha nupi se mayam la jinga loi ma jagoi sage kamai saibe school la mobile mobile le thro ꯇꯧꯔꯦ ꯍꯣꯏ ꯍꯣꯏ ꯃꯁꯛꯃꯗꯁꯨ ꯑꯩꯈꯣꯏ ꯏꯆꯦ ꯑꯃ ꯊꯥꯖꯩ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔ ꯂꯩ ꯃꯅꯥꯛ ꯑꯩꯗꯤ ꯄꯥꯎꯖꯕ ꯑꯃꯗꯤ ꯃꯄꯥꯅ ꯆꯥ ꯉꯥꯡꯉꯦꯕ ꯄꯥꯎꯖꯕꯗꯤ ꯀꯀꯥ ꯕꯤꯅꯥꯝꯅ ꯄꯤꯔꯛꯑꯣ ꯍꯥꯏꯁꯤꯅꯦ ꯄꯩꯁꯥ ꯀꯀꯥ ꯕꯤꯅꯥꯝꯅ ꯄꯤꯔꯛꯑꯅꯤꯅ ꯑꯗꯨꯁꯨ ꯑꯃꯔ ꯑꯩꯗꯤ ꯕꯥꯃꯣꯟꯅꯤ ꯅꯨꯃꯤꯠꯇ ꯅꯨꯡꯉꯥꯏꯇꯕ ꯈꯔꯅꯤ ꯂꯧꯔꯨꯔꯒ ꯑꯅꯥꯝ ꯂꯧꯕ ꯃꯥꯒ ꯐꯤ ꯆꯟꯗ꯭ꯔꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯏꯕꯤꯒꯦꯗꯅ ꯃꯃꯥꯏ ꯁꯤꯒꯩꯁꯤꯒ ꯐꯃꯨꯡ ꯊꯥꯡꯖꯟꯕ ꯇꯥꯔꯗꯤ ꯁꯤꯒꯩꯁꯤꯒ ꯔꯤꯡ ꯑꯃ ꯊꯦꯠꯁꯤꯔ ꯐꯤ ꯑꯗꯨꯅ ꯐꯒꯗ꯭ꯔꯥ ꯀꯔꯤꯒꯤ ꯔꯤꯡꯅꯣ ꯂꯣꯡꯉꯤꯗꯨ ꯅꯠꯇꯦꯅꯦ ꯑꯗꯨ ꯏꯁꯇꯤꯜꯒꯤ ꯆꯩꯗꯣ ꯊꯦꯠꯁꯤꯔ ꯈꯪꯗꯦ ꯄꯥꯏꯞꯇꯣ ꯅꯪ ꯍꯥꯟꯅꯒꯤ ꯃꯄꯨꯟꯁꯦ ꯂꯩꯌꯦ ꯑꯗꯨꯝ ꯊꯝꯃꯣ ꯀꯣꯔꯗꯥ ꯃꯆꯥ ꯊꯝꯖꯜꯂꯣ ꯀꯣꯔꯗꯥꯒꯤ ꯅꯠꯇꯦ ꯐꯤ ꯃꯌꯥꯝ ꯐꯤ ꯆꯥꯝꯊꯣꯛ ꯆꯥꯝꯁꯤꯟ ꯂꯩꯇ꯭ꯔꯤꯁꯤꯒꯤꯅꯤꯅꯦ ꯐꯤꯁꯦ ꯑꯅꯥꯁꯦ ꯆꯟꯗ꯭ꯔꯦꯕ ꯃꯤꯁ ꯁꯥꯊꯔꯥꯅꯤ ꯑꯣꯏꯌꯦ ꯑꯩꯒ ꯕꯂꯥꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯒ ꯕꯂꯥꯗꯣ ꯈꯪꯕ꯭ꯔꯥ ꯃꯤꯁꯇꯔ ꯈꯨꯃꯟꯒꯤ ꯏꯁꯇꯤꯜꯒꯤ ꯑꯅꯥꯗꯣ ꯀꯌꯥ ꯇꯧꯔꯝꯒꯗꯕ ꯈꯪꯗꯦ ꯀꯩꯅꯣ ꯄꯥꯏꯔꯤꯕꯗꯣ ꯄꯥꯏꯌꯣ ꯀꯗꯥꯏ ꯄꯥꯏꯌꯣ ꯍꯥꯏꯅꯣ ꯑꯅꯥꯗꯅꯦ ꯍꯧꯖꯤꯛ ꯏꯁꯇꯤꯜꯗꯁꯨ ꯕꯣꯛꯁ ꯆꯟꯕ ꯃꯌꯥꯝ ꯂꯩꯌꯦ ꯌꯦꯡꯉꯣ ꯂꯧꯔꯗꯤ ꯄ꯭ꯂꯥꯏꯋꯨꯠꯇ ꯑꯣꯏꯅ ꯂꯧꯅꯤꯗ ꯏꯁꯤꯡ ꯂꯥꯛꯄ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯣ ꯗꯥ ꯃꯣꯏꯅ ꯄꯤꯈꯤꯕꯅ ꯇꯧꯕꯅꯦ ꯍꯥ ꯄꯤꯗꯦ ꯃꯁꯥ ꯈꯨꯃꯟꯒꯤ ꯈꯪꯉꯤ ꯑꯠꯆꯥ ꯑꯠꯆꯥ ꯑꯃꯔ ꯅꯪ ꯀꯩꯅꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯌꯥꯝ ꯌꯧꯔꯒꯦ ꯌꯥꯔꯦꯁꯦ ꯐꯔꯦꯁꯦ ꯂꯣꯏꯔꯦ ꯑꯩ ꯉꯝꯃꯔꯣꯏ ꯋꯥꯔꯦ ꯊꯨꯞꯆꯜꯂꯁꯤ ꯊꯨꯞꯆꯜꯂꯁꯤ ꯁꯥꯡꯅ ꯊꯨꯞꯄꯣ ꯈꯔꯒ ꯆꯠꯇꯣ ꯈꯔꯒ ꯆꯠꯇꯣ ꯈꯔ ꯂꯥꯟꯊꯔꯦ ꯗꯨꯒ ꯂꯩ ꯍꯣꯡꯗꯣꯛꯔꯁꯦ ꯊꯨꯞꯆꯜꯂꯣꯁꯦ ꯁꯨꯃꯥꯏꯅ ꯊꯨꯞꯄꯣ ꯐꯖꯅ ꯁꯨꯃꯥꯏꯅ ꯊꯨꯞꯄꯣ ꯍꯩꯔꯦ ꯁꯨꯃꯥꯏꯅ ꯄꯥꯏꯌꯣ ꯕꯣꯕꯣꯛ ꯄꯥꯏꯁꯤꯕꯣ ꯑꯩꯅ ꯂꯛꯈꯤꯄꯨꯔꯗꯒꯤ ꯉꯔꯥꯡ ꯂꯩꯇꯦ ꯄꯨꯡꯖꯩꯕ ꯂꯥꯛꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯕꯣꯕꯤ ꯑꯜꯕꯤꯁꯦ ꯑꯃꯔꯒ ꯑꯩꯒꯤꯗꯃꯛꯇ ꯉꯥꯏꯔꯦ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯅꯕꯥꯅꯤꯇ ꯂꯩꯕꯤꯌꯨ ꯏꯆꯦ ꯅꯨꯡꯁꯤꯇꯥ ꯅꯕꯥꯅꯤꯗ ꯋꯥꯔꯤ ꯁꯥꯟꯅꯧꯔꯕ ꯈꯪꯗꯦꯕ ꯏꯆꯦ ꯀꯌꯥ ꯁꯨꯔꯕ ꯑꯩꯈꯣꯏꯅ ꯅꯪꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯈ꯭ꯔꯕꯅꯤ ꯃꯆꯤꯟ ꯊꯤꯕꯁꯨ ꯊꯨꯞꯄꯣ ꯊꯨꯞꯄꯣ ꯏꯁ ꯐꯤꯁꯦ ꯂꯣꯏꯅ ꯂꯧꯁꯜꯂꯒ ꯇꯥꯔꯦ ꯁꯃꯥꯒꯗꯣ ꯁꯤ ꯁꯪꯗ꯭ꯔꯕ ꯈꯪꯗꯦ ꯆꯪꯉꯛꯇ꯭ꯔꯦ ꯃꯇ꯭ꯔꯪ ꯃꯊꯛꯇꯨꯗꯤ ꯃꯥ ꯑꯃꯨꯛ ꯍꯩꯄꯥ ꯁꯥꯔꯤ ꯕꯣꯇꯥ ꯊꯣꯛꯑꯁꯦ ꯁꯤ ꯃꯊꯛꯇ ꯊꯝꯕ ꯌꯥꯎꯔꯣ ꯏꯪꯗꯦ ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯧ
kaya sa kanya na siya. Ano? May kaya sa kanya na siya. Ay, badala sa luy niya. Halap patangay niya. Badala sa luy kay halap patangay. May kaya sa kanya na siya. Ha? Kaya ano? Hello? May kaya sa kanya na siya. Para nalaw ka kaya. Masama na ako trabaho. Kaya na may nga katan sa lido kaya ang buki no. May nga katan sa lido kaya ang buki no. Oh, may dalo ko na kanay ini. Ano ko dun? Nakana ko amin mga tramo ng tarok eh. Ay mo balang sa mga matawag. Min mga tramo tong tawag eh. Chanu ko to hi che thank you chanu ai lai da join tawag birak pagi. Chinaw ma'am chanu ko su connect to san view. Mga channel sa ora bani. Nakana pa kaya raw su ba. Ai ga ka pata ai mai. Ya meron. Ano sitang toke niya mama na. Mamay masyado. Anong sitang toke niya? Anong sitang toke niya? Sakay niya. Sana daw ito yung Amar ID support kaktagi Karim yaudabani. Rasa na only for support tagi ni ha. Mama pila kaya? Nakapasok taro siya. Tino. Host wifi na yung wifi na siya tum siya wasa. Oh. Ay, miss ba ya? Magsi ba na lo na? Ano sabi ay sudada sana ka pagtakin sa sa chocolate okay. Mama sino ni? Không biết là con ok rồi. Mà con mẹ cho chị tôi rồi đi cho con tôi. Ay, kung kumayon niya ka na kami na ba? Daddy ba? Wala kami.